ꯊꯔꯣꯏꯖꯝꯗ ꯀꯣꯡꯒꯣꯜꯅ ꯏꯁꯤꯡ ꯃꯊꯛꯇ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯑꯣꯡꯗ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯛꯇꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯤꯕꯤꯛꯄꯨ ꯑꯐꯕ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯏꯕꯨꯙꯧꯗ ꯊꯧꯅꯤꯖꯔꯤ꯫ ꯉꯔꯥꯡ ꯌꯦꯛꯅꯕ 5 ꯍꯥꯠꯂꯕ ꯃꯇꯨꯡ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ 3ꯒꯤ ꯂꯩꯍꯧꯔꯤꯕ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯒꯤꯁꯨ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤ ꯊꯧꯗꯥꯡ ꯑꯩꯅ ꯂꯧꯒꯅꯤ꯫ This is the best respect I can show to them ꯍꯥꯏꯅ ꯏꯆꯜ ꯂꯤꯆꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯅ ꯐꯣꯡꯗꯣꯛꯂꯛꯈ꯭ꯔꯦ꯫ ꯏꯆꯜ ꯑꯁꯤꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯩꯅꯁꯨ ꯏꯁꯣꯔꯃꯥꯗ ꯊꯧꯅꯤꯖꯔꯤ꯫ ꯑꯉꯥꯡ ꯑꯃ ꯁꯥꯏꯀꯜꯒ ꯃꯥꯒ ꯌꯨꯝ ꯌꯧꯕꯤ ꯇꯥꯟꯅꯕꯗ ꯁꯥꯏꯀꯜꯗꯨꯅ ꯌꯨꯝ ꯌꯧꯕ ꯍꯥꯟꯗꯣꯛꯈ꯭ꯔꯦ꯫